lamdam asigi midengfam oiriba national amasung state highway sing amadi manak nakpa lambi sing koila thaduna lamdam asigi lambi gi fibam khara makai farabasu manung changsim khiba mafam ayambada leiriba lambi thongi fibam di yamna fatre masina maram oiraga Imphal today na tongan ba khungang singda chatuna lambi thongi matangda akhanaba paudam sing miyamda sandoktuna lakli ngasi maksu Imphal today gi timna miyamda paudam janabagidmakta lakliba mafam asibu lambira pukrira natragana lobukla haiba adudi yengliba miyamna leprasanu aikhoina haurakpa matamdagi changsilakiba asi pukri sunate lobuk sunate Heirok assembly constituency gi manung chanba wangjingdagi Salungpham fauduna Ningel takiba lambigi fibam aduni lambi asidi car thogduna gari macha amadi cycle thogduna chatkadaba mafam amadi oiramdre sor honba fawang ngamdraba lambi asida anabaga purabadi hospital bu yobung ngamlamgadrane miron bi nupi ga purabadi lambi da hospital yoba nangdana angang unabana halamgani miyamna chatpa tallaba lambi asida Imphal today gi timna yamna wana lakpana Ukhongsang yaushilakpa asidadi nung thaduna lambi shamlamba thengnab asimakti sor kharadi hondokle nung thaduna lambi shamlamba thengnabada aikhoi fawba nungaiba fawri lambi asida numit khudingi chatliba miyoi singdadi kari phawramgani adumakpu lambi asi kanana matau karamna semlibano Imphal today na sandokkiba program singbu yenglaga lamdam masigi mapi mapa oiba singna semlibra natragana mapi mapa oiba singnadi hanna yengbiraktabana lambi asida chatliba singi yenglaga laikai miyamnabu semlibra hojing nongju tha yaurok chalak baga Mari lainana hojik lambel asida ida longi simi mayamna hangam khauba hangam yeiba amadi gari chathok chasin transport ki sum mayam khudong sada bajina maram oiraga masigi sorok ase ngasi bo manungda sahi mapan tara je hiptuna leiba government jina ngasi bhoba hne yeng biraktabani maram aduna ngasi salungpham gi Heirok tu Ukhongsang lamben je yamna sathina phatre mase sahi mapan tara je hiptuna leira ba government asina hanna bawba yengbida daranga si bawba la abani aduna lambel ase athubada aikoi semjanabagi damakta aikoi ikai khumna sariba aikoi ge Heirok ki former minister oibiramba tamo okena hoji sigi lambel ase semnanabagi damakta hoji Ukhongsang masin yausalakle do hoji manipur gi oina punna yenguba matamda transport ki sumaina lambi thongje ayamba mana phatrabani adu maru oina Heirok kendra jam Heirok assembly constituency gi manung chaliba Salungpham dagi Ukhongsang Nongpok Sekmai Toubul amadi lamdam asigi puwari ga sagonariba Ningel khungang fawbagi lambi asigi fibam yengsinbinaba leiramdaba asimakti laibak thibani nong khajitang tabaga pukrira lambira khangdraba nungsa saragana komjau marakta ufulna chatpa yadraba miyoi lishin kayagi chattaba yadraba maru oiriba lambi asida chahi kaya awaba khangduna angangsing mahai tamba chatlibani mama mapa singna macha singbu lambi asida cycle da mahai tamba thaning lamgadrane chahi tararumgi matungda lambi asida nung thaduna roller seasonaduna lambi shamba horakpada harauzaba khunja kayasu leihogdaba natte matang kuina sembidraba Ukhongsang lamkhaidagina Salungpham taba lambi je angang nubi lai lai su tamba chatpa khoppa ta kadobada yamna khudong thiba nata yam charamdraba mafamni adubu handak tamo kena ne sembidana yam nungai jare ji sembi beje chimuk nungai jaba lai jare Sekmai ga Ukhongsang ga lona ba lambi je koi gi chahi taragi mukki mamang jida semda bi lakhibane adubu ngasi akoi haijaru badagi tamo kena sembire yamna nungai jare khoi laikai amaga faunaba lairak amaga faunariba lambi sing yamna farabasu khun amaga faunagadaba maru oiba lambi na phatrabadabu karamba miyoina lakninggadage lambi gi fibamna phattaba lambi asida fauduna chatningdaba asina kendra asigi naknakraba khungang sing lapthokna hale lambi nabu farabadi Salungpham dagi Ukhongsang Nongpok Sekmai Toubul amadi Ningel yobada minute kun fagadra asi Eikhoigi Heirok tu Ningel taba lamben Eikhoigi Heirok kendra gi oiba yanglen saru oina Eikhoina miyam da khana da thamba lambel ase ngasi degi sahi tara gi mamangda kanagumba amatana Eikhoigi jaga je hanne yengbiraktre adubu Eikhoig
ꯁꯥꯔ ꯑꯣꯀꯦꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯌꯥꯕꯤꯔꯛꯇꯨꯅ ꯍꯩꯔꯣꯛ ꯇꯨ ꯅꯤꯡꯉꯦꯜ ꯇꯥꯕ ꯂꯝꯕꯤꯁꯦ ꯃꯥꯅ ꯁꯦꯝꯕ ꯍꯧꯈꯤꯗꯅ ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯦꯝꯗ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯋꯥꯕꯁꯦ ꯁꯂꯪꯐꯝꯗꯒꯤ ꯎꯈꯣꯡꯁꯥꯡꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯅꯤꯠ 5ꯗ ꯌꯧꯒꯗꯕꯁꯦ ꯄꯨꯡ ꯑꯃꯔꯣꯝ ꯆꯪꯉꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯑꯉꯥꯡꯅ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯑꯋꯥꯕ ꯂꯧ ꯂꯣꯛꯄꯗ ꯑꯋꯥꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯁꯤꯗꯤ ꯂꯋꯥꯏ ꯊꯋꯥꯏ ꯑꯣꯏꯕꯅꯤꯅ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡ ꯃꯌꯥꯝꯁꯦ ꯃꯌꯥꯝ Heirok ꯂꯣꯏꯅ Assembly Constituency Maru Oiba Khungang Kayaga Faunariba Lambi Asimag Chahi Tararom Asida Hanna Yengbirakte Kunja Kayadi Awaba Mayoknai Haibasimadi Ngasimak Imphal Today gi Timda Kunja Singna Paudam Birakpa Asina Khangle Adumakpu Kuina Sembidana Lailaklaba Lambi Asida Heirok Assembly Constituency Dagi Hana Minister Oiramlaba Moirangthem Okendrona Nung Thaduna Roller Sizinaduna Lambi Semba Horakpa Asina Lambi Chatpada Kharadi Nungairagani Kun Amaga Nakshin Halagani Haibagi Apenba Harauba Wafam Singh Fongdok Narakpa Asina Takpadi Mari Lainaba Mioy Amatana Chahi Tararom Hanna Yengbiraktraba Lambi Asida Laingak Asina Shu Ahenba Miteng Changbiduna Hena Fazaba Lambi Ama Ohenbiba Aduni Miyamna Pamna Horiba